Ngasi nungdaran phongkiba pauniko pause degi maru oipa pau khara khangasaraka miyamda khudo tamjige ngasi ahing noyadagi hayeng numidang wairam pung 6 faba Manipur pumba banlak thokre Indiana tawnakiba major agreement ki mayokta akhoi khongpham handana lepkadabani nampugi numit asi chatnaba yaroi haiba demanda ngasi ahing noyadagi hayeng numidang wairam pung 6 faba Manipur ban thamkre lona tingkraba lal halof National Liberation Friend Manipur NRFM na thadorakpa chero amana hairi lupasina kauriba bal asigi manungda mai ising ana laing amade mediana tana iresa singna bangi wahan tok thugai bigano hairi chero asina makha taraduna hai kumja lising mga samapani fugama pange September kunga mathoida Manipur gi ningthau buddha chandrana Manipur India da yaubagi ayase silong da khoyak piki lauki habagi wa yanabagi mathau tadre ngasi ma Indiana aronba afongba lalong kaya tawguna aikoi mi ama oina upiraktaba ining tapna chatnabagi lambe fawba thambiraktaba sina maram oiraga kumja lising mga samapani fugama pange September kunga mathoida tawkiba major agreement adu namfuda tawkibani haiba si chamada sama chumugi khudamni haire amaramda Indiana awang nupolta thamliba mit asidi China ki bagi miyeng asi khaktani kumja lising mga samapan humpuguni thoigi Indu China gi landa awang nupoki stasing Indiana haina khanba ngamkhidaba adu ngasi sa ohombo laitribani India gi mi paithawaiba koktribana matam supada China senaba haiba se India singi achabu mathongni maram aduna awang nupok maikei asida India gi frontline amma matam supada aronba afongba oina semgatle Manipur sa frontline asida yahole masi resource and analysis wing proki khutni haire hauzik Manipur da khune kilan ama thamjinduna awang nupok kanglupumbada Indiana ki handuna makhoigi tawba ngambagi paujel piri masi democracy India gi lamchani haibada taksari hauzi India da political party amatana lenga paiba ngamnadre masi India mase tarakpagi layong tholak labani haina chero aduna makha tarakle makha tarakpoina kangla paudigi maru oiba pau khara khangasaraga miyamda khudo tamjige Kuki militant samapal changlakpagi chingnaba mapham singda security force singna Checksin thourang lokhalei Kuldip Singha Manipur lenga ke security abarja Kuldip Singha na haikre haukiba numi kharani gi mamangda khulai matik chana paiba ningthina train tawrava Kuki militant samapalom tha asigi kongani panda changlakani haba Manipur Police Department amade intelligence ki report fangle oyak leba maung asida State Home Department na ngarang Chief Secretary Dr. Vinny Joshi yang Assam Rifles CRPF amade police ki makok thongba official sing yang lalong sindokpagi mipham ama pangthokre mipham asina Kuki militant singnak changlakadaba makhoi gi laifam chathok chachin tawba sing yengsinaba security force sing da matik chaba khusukulai pidina kupna yengsinba hokre wafam asi ngasi nungthil se minister secretary da pangthokpa paugi mipham amada security avarjana pawmi singda phongdokhibani mahakna makha taraduna oyakliba phibam asida State Home Department na tonga ba lalong yatpa haure sing amasung tamgit lonaba mapham singda security force singda binaural pituna arapa mapham dagi Kuki militant changlakpa yengsile ligora coming operation lambida checkpost police AR ate central forcing deploy tawre haukiba matam khara asida Kuki gi bunker kaya thukai khrei mapan suba AR amasung kungani thoi suba AR Jammu and Kashmir da posting pi khrei operation da khusu khulai kaya faga paleptre makhata na hena kamba operation sangsilagani haina phongdokhi mahakna makha taraduna Kuki militant singna drone sijinarakpada AR amasung CRPF ta anti drone piba leire militant singna khulai saba mapham da sangsimba amade mapham khara khanglei suffocated khulai sing mapanagi lakpa oisanu Manipur da sabana te haibaga lonina Kuki militant sing changlakpa yengnaba lalong yathokpa haure haiki amaramda Myanmar amasung India gi lamgi kilometer ahum gi manungda chatlamba Myanmar masa manga ama AR gi group na pharaba matungda police ta sinakhrei mangondagi mobile phaba laike akupa haiba yadre drone bombing gi case NIA da sinare masi NIA ne hena phagani khanbadagi drone bombing gi case asi sinabane hill area da operation chathabada khudongcha da balai Manipur gi hauji oiriba phibam asida airport railway transportation da Checksin naba haikrei haukiba numi kharani gi mamangda sakhangdaba drone kharasu jamming tawba laikrei makhal kaya ge drone sijinaba lai adubu anti drone system su mathau tare haina phongdokhi makha tarapa pauda September kungamathoida ban broadcast tabidana liktong na appeal tarakle lamjamba hijam irabot na miro takhiba numi September kungamathoige thorom pangthokadaba maramna kanagumba lup amatana ban amade broadcast tabidana lamjamba irabot ningsing thoram
Observation Committee Manipur Liktokna appeal tarokli hiram asigi matangda Liktoki convener khoyak piduna thadorapa chero amana hai hijam irapona lamdam asi mikha pondana bahona bada matam adugi lengak na mahapu fana bahona ke maduna maram oiraga kumjat lising mga sama punifuguni pangi September tam kunga mathoida hijam irapot phibamna yadabadagi mirot oike manav kunai ama semna bahona bada lamnyanba hijam irapona lawramba thaudang kaya buning singuna Chahi khudingi mahakna miro takiba September tam kunga mathoi ase tharom pangthokthuna lakli handak sai asigi oina su liktokna sillaga pangthokani maram aduna numit asida kanagomba lup amatana ban amade broadcast tawduna tharom asida saruk yaba lakliba miyamna aye apam pibigano haina chero asina makhatari makhatarappa pawda kanglei pakimera gi pawse degi maru oiba paw khara khangasaraga miyamda khudo tamjike Minister Susindro gi PS akhangdaba singna phaduna pokrei Sakhangdabasing adugi phone number khara phangba ngamlei Kuldip Masakhangdaba khulai paiba singna Manipur lengakta hauzi Consumer Affair Food and Public Distribution CAF MPDK Minister Oiriba El Susindro Elias Jaimagi PA oiba miyoi ama nongmai singdo na phadina pokre haire hariba thaudo asi ngasi ayupung nipa makhai taba matamda Porompa Police Station manung chanba khurai Sajo laikai de laiba Bapu Hotel manata thokibani haire Police ki paun hai Sakhangdaba singna phadina pokraba Minister Susindro gi PA oiriba adugi maming Sarangthem Somendro Zainifugamari Apopot Laikhidraba S Akoibe Elias Sobi Kawe Kurai Saithabi Lailaktagini haide Hauji Pawi oina Sakhangdaba singna phadina pokhiba Minister Susindro gi PA oiriba adu kanana Karimaram gi dama phadina pokhibano haiba khangba ngamdre Mahapu phadina pokre haibagi paw hek phangmadagi police ki kanguna chingnaba mapham singda thiba homgi thabak chathaba hokre haide Miyoi asibu phakibagi thong asi yaningdaba phongdoktuna ngasi khurai maikai gi CLD clubna sinduna maira pabi khurai chaithabi laikaida maikai adongi miyamna Imphal Urkhu lambida waka mifam jathakhrei waka mifam aduda Sarangthem Somendro phaba yaningde mahaki maral karino athuba matamda thadokpiu kanana kari maral gi tamak mahapu phabano athuba matamda sengdokpiro haibana singba banner sijinaki amaromda ngasi nungthil pawmisinga security advisor Kuldip ko unaba amada Sarangthem Somendro sakhangdaba singna phakre haiba sumlei mahapu phariba sakhangdaba miyoising adugi khungul liri phone number khara phangba ngamlei atubada development oiba paw leigani habigi thajaba lei haina phongdokre makha tarapa pawda Kaktrokta drone attack chatharakiba adugi case NIA da khusinakre lamdam asida thokliba tha taraga taruk faraklaba kangu anigi lal manungda Kuki khulai fiber singna drone amade bom kapsinduna Landarapaki thaudokta nupi ama sikhibaga lonina miyoi taraga mathoina aso apana ngangkhibagi case adu National Investigation Agency NIA da sinakhre haide pawachin hai September thagi ahoba sarukta Kuki narco terrorist singna Imphal West ki manung chamba Kaktrok kadangban amade singjam chirangi mapham singda chatharakiba attack aduga mari lenana document sing adu NIA da sinaraknaba Manipur Police Department da hairakiba laikhre haide loina iselenga ki maikai de kesu case adu NIA na mapumphana thijinbinaba khangankiba su laikhre haire NIA na case adu paikibaga lonina Special Court NIA gi maikai de kesu Manipur Police Department da case adu gi mari leinaba che changsing case diary amade phagalakiba polamsing pikhal anaba khangankhre haire